Kangpokpi District ki Manung Chanba Imphal Tamenglong IT Highway gi Kotlen amasong Korjim Khul Anigi Lonaba Mafum Amada ngasi ayuk pung tara tarakpada khutlai paiba militant singna ambush tawduna lambi asida Kangpokpi District Headquarter romdagi chakamari panba gari anida tongduna lakpa Kuki Church leader ahom amadi driver ama yauna Hatkhraba loinana gari aduda tongduna lakpa miyoi kaya asok apan nangduna Kangpokpi District Hospital da laikan nanaba pukhatlakre hairi Hatkhraba Church leaders sing adu Thado Baptist Association TBA gi miyoi sing ni hairi thodok asibo yaning daba uttuna Thado Students Association na Imphal Dimapur National Highway 2 matam kaktana shutdown chathaba hokre hairi Hatkhraba TBA gi church luchingba sing adudi ngasi Churachandpur district tagi Kangpokpi tamna Churachandpur da pangthokpa TBA conference yauraba matung Imphal Tamenglong IT road ta halakpada makoina Kangpokpi district ki manung chanba Kotlen amasong Korjim Khul ani ki marakta kutlai matik chana paiba militant singna lambi gi nak yettagi nongmai kapsin duna attack torakibani hairi Hatkhraba sing adudi hanagi Manipur Baptist Convention MBC General Secretary Reverend Dr. V. Sitalho, Reverend Kaingaulun, Pastor Paungaulen, Hariba Singh Asini, Thodok Asi Thokhraba matong mafam aduda security force ki ahinba team sing thazinduna, Paksanna search operation sing chathaduna, Chenaba sing fanaba hotnaba hokre haina, official source amana fungdorakli, Amaromda, Thodok Asibu akan bamawongda yaning daba fungdokladuna, Nungba Assembly Constituency gi MLA amasong, HAC gi Chairman Dinganglong Gangmay amasong, Cycle Assembly Constituency gi MLA Kimnaw Hangshing na condemn tawbagaloy na asigumba civilian sing da chathariba violence oiba thawong sing asi, haujikti chokatlaba samas asida chanafam leite, sokto na laikan nariba sing athubada fagalapo oirasano hairaduna, Hatkhraba sing gi imong manung sing gi awabada saruyari haina fungdorakli. Nakal amaromda ay nathingkraba lalholub Jeliangrong United Front JUF ki Ministry of Information and Publicity na thadorakpa Chirol amagi matung inna thodok asida loop asi chenade Thodok asiga mari leynana social media da lana sandok liba asi laibak thibani loop asibo minchat thihan nabo honariba asida miyamna thazaba thambiganu hairi